Britain gi maramda fact sing haijadringai mayamna chamamna ganba karigumba khara hana sengna khangmina khisi Great Britain amadi United Kingdom ani si aikhoi ayambana chap manai amatani haina khanai adubu British Isles Britain Great Britain United Kingdom amadi England hariba mafam sing si khara loina khetnai karamna no haibadu khangmina si Number 1 Britain haribasina Kingdom of England amadi Principality of Wales ani sigi official oiba maming aduni lam sigi maming si mafam sida palamba ariba Roman singna Britannia kaunarambadudagi lakhibane Number 2 Roman singna Albion hainasu kaunaramba Great Britain hariba mafam si England Scotland amadi Wales ahom sigi apunba maming ne masi Ireland gina nongpok amadi France kina awang nongchup thangba maikai dalai Great Britain gi manung channa Scotland gi Hebrides ithat singsu yawe henna mayek sengnabagi damak map sida amukta yengbiyo sida uriba ithat ani sigi marakta nongpok thangba sarukta leiriba achoba ithat si Great Britain ne masi purely geographical oiba term amakhakne Number 3 Great Britain sagatliba lebak ahum haibadi England Scotland amadi Wales tugi mathakta amok Northern Ireland si hapchilaklagadi United Kingdom haina khangnai aduna United Kingdom gi official oiba maming si United Kingdom of Great Britain and Northern Ireland kawe leibak mari si tongan ba countries oiduna masa gi capital amadi parliament loina leijaragasu United Kingdom na semba niyam amadi policy ngakna adum chatle United Kingdom hariba term asina lengakpaga mari leinana sizinaba political term ne Number 4 British Isles si Europe ki awang nongchuplomda leiba ithat singi apunbada piba geographical oiba maming amane Island group sigi khwaidagi chawba ithat anidi Great Britain amadi Ireland na oi khara piktaba sing aduna Hebrides Shetland Island Orkney Island Isles of Scilly amadi Isle of Man ne British Isles hariba term se thaina matamdagi yam paktakna na sizinaduna lakpa oiragasu Ireland gi mi kharanadi masida yaningdaba phongdoi maramdi Ireland United Kingdom gi sarup oina manung chanba leibak oidabagine chamamnaba leiramlagasu sengdokcharabanina haujik nungaiba fact khara amuk khangminarasi Number 1 Houses of Parliament ta leiriba clock tower se mi ayambana Big Ben haina kaunai adubu masidi tan 16 lumba kangsidutagi mamingne mi kayana khangbidraba tower dugi asengma maming de St Stephen's Tower haibane Number 2 Golf hariba masana se 1457 adwai matamgi Scotland da hodorakhibane adubu game si sanaringai lanmi sing lange oraiba pukning changlaktabadagi matam khara King James II da thingjanki malemgi khwaidgi ariba 1552 da semkhiba golf course si Scotland da lei Number 3 malemgi khwaidgi sangba sahar maming se masida uchariba haiba sukthok thoklaroidaba wahi asine sahar asi Wales da lei Number 4 gari thobada speed limit henna thoragadi chalan kai fine tai masigi chatnabisi Britain na hodorakhi aduga 1896 ta Walter Arnold ko nupa sida khwaidgi ihan han speeding ticket issue tawki matam aduda speed limit si 2 miles per hour oiramme adubu Walter na paiba makhai 8 miles per hour da thogairubagi fine thiba takhi Number 5 Queen Elizabeth ki official oiba yum singi manungda ama oiramba Windsor Castle si khwaidigi libeta natana khwaidigi chawba mi leinaba castle haibadi konungne 11th century dagi ihan hana ningthau maharani singi leifam oirakhi Number 6 Swan hariba uchek hatpasi 1980 swai dagi ain kaiba thabak ama ohenki karigumba Swan hatlubagi faba taragadi chairak sungsoi soidana fangane Number 7 Malemgi khwaidigi 10 passenger flight tongge hairagadi Great Britain gi Scotland da tongbiba yagane Orkney Island singi marakta paiba flight si minute ama makhai khaktamak sangi adubu second nifu taret khakta da yokhibagi record sulai Number 8 Malemgi khwaidigi atianba lansu Britain amadi African leibak Zanzibar anisigi marakta soknakhiba Anglo Zanzibar war sina oi lanse minute 39 khaktamak soknakhi hai Number 9 England da leiba Stonehenge haribasi malemgi khwaidigi ariba monument singi manung challi nungjauna saramba mafam si yamdrabada chahi lishing ahum di lire haina launai Number 10 handak laikhidrabi Queen Elizabeth sina khwaidigi matam sangna palamba maharani ne
ꯃꯍꯥꯛꯅ ꯄꯥꯜꯂꯝꯕ ꯆꯍꯤ humfudra ꯐꯥꯔꯛꯄꯒꯤ Platinum Jubilee 6 February 2022 ꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯄ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ British monarchꯁꯨ Queen Elizabethꯅ ꯑꯣꯏꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯍꯪ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯝꯗ United Kingdomꯒꯤ Prime Minister ꯀꯅꯥꯅ ꯑꯣꯏꯒꯦ ꯍꯥꯏꯕꯤꯔꯝꯃꯣ꯫